ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯗ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯐ꯭ꯔꯦꯟꯗꯁꯤꯞ ꯗꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯉꯔꯥꯡ ꯇꯥꯈ꯭ꯔꯦ ꯖꯨꯂꯥꯏꯒꯤ ꯗꯦꯠ 30ꯁꯤꯗ ꯉꯔꯥꯡ ꯇꯧꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯥꯒꯁꯠꯀꯤ ꯑꯍꯥꯟꯕ ꯁꯟꯗꯦ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯗꯦꯠ 2ꯁꯤꯗ ꯇꯥꯕꯅꯤ ꯑꯗꯣ ꯑꯩꯅ ꯍꯟꯗꯛꯁꯦ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯗꯁꯤꯞ ꯗꯦꯒ ꯃꯔꯤ ꯂꯩꯅꯕ ꯐꯣꯇꯣꯁꯤꯡ ꯄꯨꯂꯞ ꯄꯨꯟꯖꯜꯂꯒ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏ ꯐꯣꯇꯣ ꯑꯗꯨꯝ ꯂꯩꯍꯧꯅꯕ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯔꯒ ꯊꯝꯅꯤꯡꯕ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯌꯥꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯑꯩ ꯏꯁꯥꯃꯛꯀꯤ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯗ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯅꯝꯕꯔꯗꯨꯒ ꯐꯦꯁꯕꯨꯛꯀꯤ IDꯗꯨꯒ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯐꯣꯇꯣꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯟꯗꯦꯒꯤ ꯑꯥꯒꯁꯠ 2ꯒꯤ ꯁꯟꯗꯦꯁꯦ ꯁꯟꯗꯦꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯕꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯂꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯌꯦꯡꯋꯥꯏ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯁꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯤꯗꯅ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯅ ꯊꯝꯅꯤꯡꯕꯒꯤ ꯋꯥꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯐꯣꯇꯣꯁꯤ ꯌꯥꯔꯤꯉꯩ ꯑꯩꯗꯤ ꯑꯗꯨꯝ ꯊꯥꯍꯟꯅꯤꯡꯉꯦ ꯃꯔꯝꯗꯤ ꯐꯣꯇꯣ ꯑꯃ ꯑꯅꯤꯈꯛ ꯊꯥꯔꯛꯑꯒ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯒꯤ ꯍꯥꯏꯖꯕꯅꯦ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯣ ꯐ꯭ꯔꯦꯟꯗꯁꯤꯞ ꯗꯦꯒ ꯃꯔꯤ ꯂꯩꯅꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯊꯥꯒꯠꯆꯒꯦ ꯇꯧꯖꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯁꯤꯗꯤ ꯂꯥꯏꯐꯗꯦꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯒꯦ ꯇꯥꯃꯤꯟꯅꯁꯤ ꯃꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯌꯦꯁꯅ ꯃꯤꯠ ꯈꯥꯅ ꯈꯥꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯅꯈꯣꯏ ꯆꯪꯂꯛꯀꯅꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯌꯦꯁꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯆꯪꯂꯛꯄꯗ ꯃꯥꯅ ꯁꯥꯎꯔꯗꯨꯅ ꯂꯩꯔꯝꯕ ꯊꯦꯠꯂꯝꯕ ꯄꯣꯠꯆꯩ ꯀꯌꯥ ꯂꯩꯕꯥꯛꯇ ꯊꯥꯗꯔꯛꯏ ꯑꯇꯣꯞꯄ ꯃꯤꯗ ꯄꯥꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯌꯦꯁꯅ ꯍꯦꯟꯅ ꯄꯦꯟꯗꯕꯅ ꯃꯤꯑꯣꯏ ꯈꯔ ꯃꯥꯅ ꯈꯧꯔꯤ ꯆꯞꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯅ ꯌꯨꯝ ꯑꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯏ ꯌꯦꯁꯅ ꯃꯩꯁꯥ ꯐꯪꯕꯗ ꯀꯟꯅ ꯂꯥꯎꯔꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯑꯀꯤꯕ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯏ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯏ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯛꯏ ꯃꯈꯣꯏꯅ ꯊꯥꯔꯤꯕ ꯃꯩꯗꯣ ꯃꯨꯠꯄꯅ ꯍꯦꯟꯖꯜꯂꯛꯏ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯃꯩ ꯑꯗꯨ ꯆꯨꯈꯠꯄ ꯂꯦꯞꯂꯝꯗꯦ ꯃꯈꯣꯏꯒꯤ ꯂꯐꯨ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯃꯔꯣꯜ ꯂꯣꯟꯕꯒꯨꯝ ꯍꯥꯏ ꯍꯨꯝꯅ ꯅꯣꯝꯂꯝꯃꯤ ꯃꯇꯧꯁꯤꯡꯗꯣ ꯎꯕꯗ ꯃꯈꯣꯏ ꯀꯤꯕꯅ ꯂꯣꯏꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯣ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯩ ꯆꯥꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯊꯣꯏꯕ ꯃꯪꯂꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯌꯦꯁꯅꯥ ꯍꯣꯏꯒꯤ ꯃꯌꯥ ꯌꯧꯔꯛꯄꯗ ꯃꯆꯤ ꯌꯦꯁꯅꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯣ ꯇꯥꯔꯝꯃꯤ ꯊꯣꯏꯕ ꯄ꯭ꯔꯞ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯈꯤ ꯊꯣꯏꯕ ꯑꯃꯨꯛ ꯃꯄꯥꯟꯂꯣꯝꯗ ꯄ꯭ꯔꯞ ꯆꯠꯇꯨꯅ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯪꯂꯝꯃꯤ ꯀꯀꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯀꯀꯥ ꯌꯦꯁꯅꯥꯗꯤ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯕꯒꯦ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯌꯦꯁꯅꯥꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯥ ꯀꯀꯥ ꯑꯩ ꯀꯔꯤꯃꯠꯇ ꯇꯥꯗꯦꯕꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯕꯨꯡꯉꯣ ꯌꯦꯁꯅꯥ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯄꯥ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯤ ꯍꯥꯠꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯀꯀꯥ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯃꯤ ꯍꯥꯠꯂꯝꯂꯤꯕꯅꯣ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯉꯥꯡ ꯐꯅ ꯌꯥꯝꯂꯛꯑꯦ ꯃꯥꯅ ꯍꯥꯠꯂꯤꯕꯁꯦ ꯀꯀꯥ ꯑꯗꯨꯗꯤ ꯃꯥꯒ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤꯗꯤ ꯂꯩꯅꯈꯤꯒꯦ ꯂꯩꯇꯦ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯃꯤꯍꯥꯠꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯁꯥꯕ ꯀꯥꯟꯅꯗꯦ ꯊꯣꯏꯕ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ ꯀꯀꯥ ꯑꯗꯣ ꯃꯥꯗꯤ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯈ꯭ꯔꯕꯒꯦ ꯑꯃꯨꯛꯇ ꯇꯥꯛꯄꯤꯒꯦꯔꯥ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯃꯤ ꯍꯥꯠꯄꯒꯤ ꯃꯔꯝꯆꯠ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯊꯋꯥꯏ ꯃꯥꯡꯖꯈ꯭ꯔꯕꯅꯤ ꯊꯣꯏꯕ ꯄꯤ ꯆꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯂꯥꯛꯏ ꯑꯍꯜ ꯑꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯔꯟꯖꯤꯇꯥꯁꯨ ꯌꯦꯁꯅꯥꯗ ꯂꯥꯟꯈꯤꯕ ꯀꯌꯥꯗꯣ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ ꯃꯥꯒ ꯄꯥꯔꯤꯒ ꯃꯇꯝ ꯈꯔ ꯈꯪꯅꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤ ꯃꯥꯕꯨ ꯃꯤꯔꯥꯏꯔꯛꯏ ꯄꯥꯔꯤꯒꯤ ꯊꯃꯣꯏꯗꯗꯤ ꯌꯦꯁꯅꯥ ꯈꯛꯇꯅꯤ ꯃꯃꯤ ꯇꯥꯔꯤꯕ ꯔꯟꯖꯤꯇꯥ ꯌꯦꯁꯅꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯑꯝꯈꯤ ꯑꯗꯨꯕꯨ ꯌꯦꯁꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯔꯟꯖꯤꯇꯥ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯈꯤ ꯊꯣꯏꯕꯁꯨ ꯌꯦꯁꯅꯥꯕꯨ ꯂꯧꯗꯨꯅ ꯃꯥꯒ ꯍꯤꯡꯃꯤꯟꯅꯔꯅꯤ ꯈꯜꯂꯗꯨꯅ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯆꯔꯨꯕ ꯑꯗꯨ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ
ꯀꯥꯏꯔꯕꯗ ꯊꯣꯏꯕ ꯍꯤꯡꯗꯨꯅ ꯂꯩꯕ ꯄꯥꯝꯂꯛꯇ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯉꯧꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯛꯈꯤ ꯔꯟꯖꯤꯇꯥꯁꯨ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯦꯁꯅꯥꯗ ꯂꯥꯜꯂꯨꯕ ꯀꯌꯥ ꯑꯗꯨꯅ ꯄꯦꯟꯗꯅ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ ꯌꯦꯁꯅꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯐꯪꯈꯤꯕ ꯆꯩꯅꯥꯗꯣ ꯐꯪꯂꯔꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯞꯂꯝꯈꯤ ꯌꯦꯁꯅꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯏꯪꯅ ꯂꯩꯔꯝꯈꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯀꯌꯥꯕꯨ ꯂꯃꯟ ꯈꯨꯝꯖꯔꯨꯕ ꯌꯦꯁꯅꯥ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯌꯦꯁꯅꯥꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯀꯞꯄ ꯂꯥꯎꯕ ꯑꯃꯨꯛ ꯑꯃꯨꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯥꯔꯝꯈꯤ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯍꯛꯆꯤꯟꯅ ꯈꯟꯖꯤꯜꯂꯨꯕꯗꯤ ꯇꯧꯔꯝꯗꯦ ꯌꯦꯁꯅꯥ ꯍꯣꯏꯕꯨ ꯌꯥꯝꯅ ꯍꯨꯟꯗꯨꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕ ꯑꯍꯜ ꯑꯃ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯐꯥꯎꯗꯨꯅ ꯂꯥꯛꯑꯝꯃꯤ ꯌꯦꯁꯅꯥ ꯍꯣꯏꯒꯤ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯇꯥꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯇꯤꯟ ꯐꯥꯎꯕ ꯆꯤꯠꯂꯝꯈꯤ ꯌꯦꯁꯅꯥꯗꯤ ꯄꯨꯟꯁꯤ ꯂꯣꯏꯗꯅ ꯁꯤꯈꯤꯕ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯂꯥꯛꯄꯗꯧꯅ ꯑꯍꯜ ꯑꯗꯨꯅ ꯎꯔꯝꯈꯤ ꯑꯍꯜ ꯑꯗු ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯕꯥꯞꯅꯔꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯃꯨꯛ ꯅꯩꯗꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯦꯁꯅꯥ ꯃꯁꯝ ꯃꯅꯥ ꯐꯥꯔꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯦꯞꯂꯝꯃꯤ ꯌꯦꯁꯅꯥ ꯍꯧꯖꯤꯛꯇꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯔꯛꯈꯤ ꯑꯍꯜ ꯑꯗꯨ ꯌꯦꯁꯅꯥꯕꯨ ꯎꯕꯗ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯗꯨꯅ ꯃꯌꯨꯝꯗ ꯆꯦꯟꯒꯦ ꯇꯧꯔꯝꯈꯤ ꯌꯦꯁꯅꯥꯅ ꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯈꯨꯠ ꯄꯦꯟꯅ ꯅꯝꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯍꯥꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯦꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯌꯦꯁꯅꯥ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯇꯝꯊꯤꯔꯕ ꯁꯥꯍꯤꯡ ꯆꯥꯕ ꯊꯋꯥꯏ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯅꯣꯡꯃꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯉꯥꯡ ꯈꯔ ꯂꯥꯏꯗꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯥꯟꯅꯒꯅꯨ ꯍꯥꯏꯅ ꯌꯥꯝꯅ ꯊꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯃꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯂꯥꯏꯗꯤꯁꯤꯡ ꯑꯗꯨ ꯌꯦꯁꯅꯥ ꯍꯣꯏꯒꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯑꯉꯥꯡꯁꯤꯡꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯃꯃꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯄꯨꯁꯤꯟꯗꯨꯅ ꯇꯨꯝꯍꯟꯅꯕ ꯇꯧꯔꯝꯃꯤ ꯄ꯭ꯔꯤꯇꯤꯒꯤ ꯃꯃꯥ ꯇꯣꯟꯗꯣꯟꯕꯤ ꯃꯆꯥꯕꯨ ꯁꯨꯝꯂꯤ ꯇꯣꯟꯗꯣꯟꯕꯤ ꯃꯆꯥ ꯁꯨꯝꯕꯗ ꯃꯥꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ ꯄ꯭ꯔꯤꯇꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯏꯗꯤ ꯑꯗꯨꯕꯨ ꯈꯨꯟꯕ ꯆꯦꯟꯈꯤꯔꯝꯃꯤ ꯄ꯭ꯔꯤꯇꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯦꯁꯅꯥꯒꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯝꯃꯤ ꯄ꯭ꯔꯤꯇꯤꯅ ꯂꯥꯏꯗꯤ ꯑꯗꯨꯕꯨ ꯈꯨꯜꯂꯗꯨꯅ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯎꯄꯨ ꯑꯃꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯝꯈꯤ ꯂꯥꯏꯗꯤ ꯑꯗꯨꯕꯨ ꯍꯦꯛ ꯄꯨꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ ꯅꯨꯃꯤꯠ ꯌꯨꯡꯂꯛꯄ ꯃꯇꯝ ꯑꯃꯗꯤ ꯑꯍꯤꯡ ꯊꯦꯡꯂꯛꯑꯕ ꯃꯇꯝꯗ ꯎꯄꯨ ꯑꯗꯨꯗ ꯃꯤꯅ ꯄꯣꯠꯆꯩ ꯊꯤꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯎꯄꯨ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯐꯛꯀꯥꯏꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯇꯧꯕ ꯀꯌꯥ ꯑꯃ ꯇꯥꯔꯛꯏ ꯇꯣꯟꯗꯣꯟꯕꯤ ꯃꯉꯣꯟꯗ ꯑꯁꯨꯝꯕꯁꯦ ꯑꯁꯨꯝ ꯇꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯔꯕꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯃꯁꯤꯗ ꯆꯤꯡꯅꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯥꯏꯕꯤ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯗꯨꯒ ꯂꯥꯛꯑꯝꯃꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯉꯥꯡꯒ ꯃꯁꯥ ꯉꯝꯗꯕ꯭ꯔꯣ ꯇꯣꯟꯗꯣꯟꯕꯤ ꯃꯥꯏꯕꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯣꯡꯂꯛꯏꯕ ꯀꯌꯥ ꯑꯗꯣ ꯇꯝꯂꯝꯃꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯔꯤ ꯂꯩꯒꯦ ꯀꯔꯤ ꯌꯦꯠꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯕꯅ ꯃꯈꯣꯏꯒꯤ ꯎꯄꯨ ꯑꯗꯨꯃꯛ ꯎꯔꯝꯃꯤ ꯃꯥꯏꯕꯤ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯩꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯔꯤꯁꯨ ꯎꯕꯗꯤ ꯐꯪꯗꯦ ꯑꯩꯅ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯅꯈꯣꯏꯒꯤ ꯎꯄꯨ ꯑꯗꯨꯗꯃꯛ ꯎꯏ ꯅꯈꯣꯏꯒꯤ ꯎꯄꯨ ꯑꯗꯨꯗ ꯀꯔꯝꯕ ꯄꯣꯠꯆꯩꯒ ꯊꯝꯈꯤꯕ ꯂꯩꯕꯒꯦ ꯑꯩꯈꯣꯏꯅ ꯐꯤꯔꯣꯜ ꯊꯝꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯣꯠꯁꯛꯇꯤ ꯊꯝꯗꯤꯌꯦ ꯅꯈꯣꯏ ꯎꯄꯨ ꯑꯗꯨꯗ ꯐꯖꯅ ꯌꯦꯡꯉꯨ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯃꯗꯤ ꯂꯩ ꯑꯗꯨ ꯄꯨꯔꯒ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯅꯈꯣꯏ ꯂꯥꯛꯀꯗꯕꯅꯤ ꯇꯣꯟꯗꯣꯟꯕꯤ ꯃꯁꯥꯗ ꯄꯥꯈꯠꯄꯅ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯆꯠꯆꯔꯨꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯊꯨꯅꯃꯛ ꯂꯥꯛꯆꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯟꯗꯣꯟꯕꯤ ꯆꯠꯈꯤꯔꯝꯃꯤ ꯇꯣꯟꯗꯣꯟꯕꯤ ꯃꯈꯣꯏꯒꯤ ꯎꯄꯨ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯡꯅꯕ ꯇꯧꯔꯤ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯌꯥꯎꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯍꯥꯡꯕꯗꯤ ꯉꯝꯂꯝꯗꯦ ꯇꯣꯟꯗꯣꯟꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯑꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯄꯅ ꯃꯍꯥꯛ ꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯥꯏꯕ ꯇꯣꯃꯥꯜꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃꯒꯤ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗꯦ ꯇꯣꯟꯗꯣꯟꯕꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯦꯟꯅ
ꯋꯥꯕꯅ ꯃꯍꯥꯛ ꯂꯩꯐꯝ ꯈꯪꯂꯝꯗꯦ꯫ ꯇꯣꯟꯗꯣꯟꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯔꯥꯍꯨꯜꯒ ꯊꯋꯥꯏ ꯋꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯎꯄꯨ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛ ꯑꯃꯨꯛ ꯍꯥꯡꯖꯤꯟ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯤ ꯃꯈꯣꯜ ꯑꯗꯨ ꯇꯞꯅ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯍꯧꯅ ꯑꯃꯨꯛꯁꯨ ꯇꯥꯔꯛꯈꯤ꯫ ꯇꯣꯟꯗꯣꯟꯕꯤ ꯃꯤꯠ ꯄꯥꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯎꯄꯨꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯇꯣꯟꯗꯣꯟꯕꯤ ꯍꯧꯖꯤꯛꯇꯤ ꯎꯔꯛꯏ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕꯤ ꯐꯤ ꯑꯉꯧꯕꯤ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯗꯣ꯫ ꯎꯄꯨ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯁꯥꯟꯅꯔꯤ꯫ ꯇꯣꯟꯗꯣꯟꯕꯤ ꯃꯥꯒꯤ ꯅꯨꯄꯥꯕు ꯅꯣꯝꯗꯨꯅ ꯂꯣꯠꯅ ꯍꯧꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯇꯨꯝꯊꯈꯤꯕꯅ ꯇꯥꯔꯝꯗꯦ꯫ ꯇꯣꯟꯗꯣꯟꯕꯤ ꯐꯩꯖꯨꯞ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯁꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ꯫ ꯃꯇꯝꯗꯨꯗ ꯐꯤ ꯑꯉꯧꯕꯤ ꯁꯦꯠꯄꯤ ꯑꯗꯨ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯑꯃꯨꯛ ꯁꯣꯜꯂꯛꯏ꯫ ꯇꯣꯟꯗꯣꯟꯕꯤ ꯃꯁꯥ ꯑꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯈꯤ꯫ ꯑꯃꯨꯛ ꯐꯤ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯐꯝꯍꯥꯡ ꯑꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨ ꯄꯝꯂꯒ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯇꯣꯟꯗꯣꯟꯕꯤ ꯈꯪꯍꯧꯗꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯈꯪꯂꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯕꯗꯧꯅ ꯇꯧꯔꯒ ꯃꯤ ꯑꯃ ꯊꯣꯛꯈꯤꯕꯒꯨꯝ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯇꯣꯟꯗꯣꯟꯕꯤ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯐꯝꯂꯗꯨꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯍꯪꯂꯛꯏ, ꯇꯣꯟꯗꯣꯟꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ꯫ ꯇꯣꯟꯗꯣꯟꯕꯤ ꯋꯥꯗꯤ ꯉꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤ꯫ ꯔꯥꯍꯨꯜ ꯐꯃꯨꯡ ꯃꯈꯥꯗ ꯀꯨꯟꯊꯔꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯑꯃꯨꯛꯁꯨ ꯍꯪꯂꯝꯃꯤ, ꯇꯣꯟꯗꯣꯟꯕꯤ ꯀꯩꯗꯧꯔꯒꯦꯕ ꯅꯪꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯍꯥꯏꯌꯣ? ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤꯗꯒꯤ ꯃꯤ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯔꯥꯍꯨꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯇꯣꯟꯗꯣꯟꯕꯤ ꯅꯪꯅ ꯋꯥꯈꯜ ꯈꯔ ꯈꯟꯖꯤꯟꯗꯨꯅ ꯇꯨꯝꯕꯗꯨꯗ ꯅꯃꯤꯠꯇ ꯃꯁꯤꯟ ꯃꯔꯥꯡ ꯎꯕꯅꯤ꯫ ꯁꯦ ꯌꯥꯔꯦꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯤꯔꯤꯕꯗꯣ ꯐꯥꯊꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯤ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕꯗ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯅꯅꯕ ꯊꯦꯝꯖꯩ꯫ ꯑꯗꯨꯕꯨ ꯌꯥꯔꯝꯈꯤꯗꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯑꯁꯨꯝ ꯎꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯟꯗꯣꯟꯕꯤ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤꯕ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯝꯈꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯑꯝꯈꯤ꯫ ꯇꯣꯟꯗꯣꯟꯕꯤꯒ ꯃꯥꯒꯤ ꯅꯨꯄꯥ ꯔꯥꯍꯨꯜꯒ ꯂꯣꯏꯅꯅ ꯑꯌꯨꯛ ꯉꯟꯅ ꯃꯥꯏꯕꯤ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯈꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯗꯤ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡ ꯑꯗꯨꯕు ꯊꯤꯟꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯕు ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯃꯨꯕꯤꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯨꯔꯞ ꯄꯨꯔꯞ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯤ ꯑꯃꯗꯤ ꯔꯥꯍꯨꯜ ꯏꯃꯨꯡꯗ ꯄꯨꯔꯞ ꯄꯨꯔꯞ ꯆꯪꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯝꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯔꯤ ꯂꯩꯔꯦ? ꯏꯃꯥ, ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯀꯤꯖꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯏꯃꯥꯅ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯅꯈꯣꯏꯒꯤ ꯑꯩꯅ ꯌꯦꯡꯉꯨ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯦꯡꯂꯕ꯭ꯔꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯨ ꯑꯗꯣ ꯍꯥꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯍꯤꯡ ꯊꯦꯡꯂꯛꯑꯕ ꯃꯇꯝꯗꯁꯨ ꯑꯀꯤꯕ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯍꯜꯂꯤ꯫ ꯏꯃꯥ, ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ, ꯑꯗꯨꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ꯫ ꯉꯥꯏꯈꯣ, ꯑꯩ ꯑꯌꯨꯛꯀꯤ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄ ꯆꯤꯟꯌꯥ ꯁꯦꯡꯂꯒ ꯆꯠꯁꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯃꯨꯕꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯠꯆꯩ ꯈꯔ ꯄꯨꯔꯗꯨꯅ ꯊꯣꯛꯂꯛꯑꯝꯈꯤ꯫ ꯃꯥꯏꯕꯤ ꯑꯃꯨꯕꯤ ꯇꯣꯟꯗꯣꯟꯕꯤꯒ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯈꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯁꯥꯍꯨꯝ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯏꯕꯤ ꯑꯃꯨꯕꯤ ꯇꯥꯏꯔꯦꯟ ꯈꯤꯛꯂꯗꯨꯅ ꯂꯥꯏꯔꯣꯜ ꯁꯣꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯎꯄꯨ ꯂꯣꯜꯂꯤꯕ ꯑꯗꯣ ꯃꯅꯨꯡꯂꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯅꯣꯝꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯅꯣꯝꯂꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯔꯒ ꯃꯤ ꯑꯃ ꯊꯣꯛꯈꯤꯕꯒꯨꯝ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯄꯨ ꯑꯗꯣ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯏ꯫ ꯂꯥꯏꯐꯗꯤꯕꯤ ꯊꯝꯂꯤꯕ ꯑꯗꯨꯁꯨ ꯂꯩꯕꯥꯛꯇ ꯇꯥꯔꯛꯏ꯫ ꯃꯈꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯃꯅꯤꯡ ꯍꯜꯂꯤ꯫ ꯃꯥꯒꯤ ꯃꯆꯥꯅ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯙꯤ ꯑꯗꯣ ꯇꯣꯟꯗꯣꯟꯕꯤꯅ ꯎꯕꯗ ꯃꯍꯥꯛ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯃꯨꯕꯤꯁꯨ ꯂꯥꯏꯙꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯇꯣꯟꯗꯣꯟꯕꯤꯅ ꯍꯪꯂꯛꯏ, ꯏꯃꯥ, ꯀꯔꯤ ꯀꯔꯤ ꯐꯠꯇꯕ ꯂꯩꯕ ꯎꯕꯒꯦ? ꯏꯕꯦꯝꯃ, ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯌꯨ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯑꯃ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯙꯤ ꯑꯁꯦ ꯎꯄꯨꯗ ꯐꯖꯅ ꯊꯝꯃꯨ꯫ ꯑꯩ ꯎꯄꯨꯒꯤ ꯑꯀꯣꯏꯕꯁꯦ
ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯊꯅꯝꯒꯦ ꯅꯈꯣꯏ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯍꯥꯟꯅ ꯇꯧꯈꯤꯕ ꯇꯥꯈꯤꯕ ꯑꯗꯨꯒꯨꯝ ꯇꯧꯔꯛꯄ꯭ꯔꯥ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯔꯛꯑꯔꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯀꯤꯕꯅꯁꯨ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ ꯏꯃꯥꯅ ꯑꯃꯨꯛꯇꯗꯤ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯌꯨ ꯅꯈꯣꯏ ꯀꯔꯤꯁꯨ ꯀꯤꯔꯒꯅꯨ ꯁꯦ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯉꯥꯛꯇꯅꯤ ꯃꯁꯤꯁꯦ ꯅꯈꯣꯏꯒꯤ ꯖꯟꯇ꯭ꯔ ꯁꯤꯕ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯨ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯌꯦ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕꯤ ꯑꯃꯗꯤ ꯔꯥꯍꯨꯜ ꯄꯨꯛꯅꯤꯡ ꯈꯔꯗꯤ ꯏꯪꯊꯖꯩ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯄ ꯀꯌꯥꯁꯨ ꯇꯧꯔꯤ ꯃꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯎꯕ ꯃꯈꯣꯜ ꯇꯥꯕ ꯑꯃꯠꯇ ꯇꯧꯔꯛꯄ ꯂꯩꯈꯤꯗꯦ ꯔꯥꯍꯨꯜꯗꯤ ꯀꯌꯥ ꯊꯦꯡꯅꯗꯕꯅ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯟꯗꯣꯟꯕꯤꯗꯤ ꯊꯦꯡꯅꯔꯛꯄ ꯀꯌꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯤꯠ ꯑꯗꯣ ꯎꯏꯁꯟꯕ ꯌꯥꯔꯝꯗꯦ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯑꯁꯨꯝ ꯐꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯆꯥ ꯄ꯭ꯔꯤꯇꯤꯗ ꯑꯃꯨꯛ ꯌꯦꯡꯂꯤ ꯃꯥꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ ꯄ꯭ꯔꯤꯇꯤ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯗꯤ ꯀꯌꯥꯒ ꯁꯥꯟꯅꯔꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯗꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯏ ꯇꯩꯔꯕ ꯐꯤꯕꯝ ꯀꯥꯏꯔꯕ ꯑꯃꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯉꯣꯟꯗ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯏ ꯄ꯭ꯔꯤꯇꯤ ꯀꯤꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯩꯕꯨ ꯀꯧꯒꯅꯨ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯀꯤꯌꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯣꯟꯗꯣꯟꯕꯤ ꯑꯀꯤꯕ ꯄꯥꯈꯠꯄ ꯍꯦꯜꯂꯛꯄꯅ ꯃꯆꯥꯕꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ ꯄ꯭ꯔꯤꯇꯤꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯇꯜꯂꯦꯍꯦ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯀꯥꯟꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯂꯒ ꯇꯨꯝꯊꯈꯤꯔꯝꯃꯤ ꯇꯣꯟꯗꯣꯟꯕꯤ ꯋꯥꯈꯜ ꯀꯌꯥ ꯍꯦꯟꯅ ꯈꯟꯈꯤꯕꯅ ꯃꯍꯥꯛ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯑꯕ ꯃꯇꯨꯡꯗ ꯇꯣꯟꯗꯣꯟꯕꯤ ꯄ꯭ꯔꯤꯇꯤꯗ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯣ ꯍꯪꯂꯝꯃꯤ ꯄ꯭ꯔꯤꯇꯤ ꯃꯥꯒꯤ ꯃꯪꯗ ꯎꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯤ ꯃꯇꯝ ꯈꯔ ꯆꯪꯅ ꯅꯤꯡꯁꯤꯡꯂꯕ ꯃꯇꯨꯡꯗ ꯃꯃꯥꯗ ꯃꯥꯅ ꯎꯕ ꯀꯌꯥꯗꯣ ꯇꯝꯂꯝꯃꯤ ꯇꯣꯟꯗꯣꯟꯕꯤ ꯔꯥꯍꯨꯜ ꯄꯟꯊꯗꯅ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯅꯈꯣꯏ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤꯗꯤ ꯇꯧꯔꯛꯄ ꯇꯥꯕꯒꯦ ꯊꯦꯡꯅꯕꯒꯦ ꯏꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯉꯔꯥꯡꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯏꯆꯥꯊꯣꯏꯁꯨ ꯃꯥꯒꯤ ꯃꯪꯗ ꯑꯀꯤꯕ ꯈꯔ ꯎꯕ ꯃꯥꯜꯂꯦ ꯈꯪꯕ ꯈꯣꯠꯄ ꯀꯌꯥꯁꯨ ꯇꯧꯔꯛꯏ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯈꯔ ꯂꯣꯜꯂꯛꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯔꯤꯕ ꯀꯤꯔꯤꯕ ꯀꯌꯥꯁꯦ ꯏꯃꯥꯅ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯥꯏꯕꯤ ꯑꯗꯨꯗ ꯈꯣꯏꯔꯝꯃꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯏꯃꯥꯅ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯀꯣ ꯑꯗꯣ ꯅꯆꯥꯅꯨꯄꯤꯗꯣ ꯑꯁꯣꯝꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯣ ꯏꯃꯥ ꯌꯦꯡꯕꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯃꯤꯠꯇꯣ ꯎꯏꯁꯜꯂꯣ ꯅꯪꯅ ꯀꯔꯤ ꯎꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯝꯍꯥ ꯑꯩꯉꯣꯟꯗ ꯇꯝꯃꯨ ꯄ꯭ꯔꯤꯇꯤꯁꯨ ꯍꯥꯏꯔꯒ ꯃꯤꯠ ꯎꯏꯁꯜꯂꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯐꯤ ꯑꯉꯧꯕ ꯁꯦꯠꯄꯤ ꯑꯃꯁꯨ ꯎꯔꯤ ꯑꯃꯨꯛꯁꯨ ꯂꯥꯏꯗꯤ ꯑꯃꯁꯨ ꯃꯥꯅ ꯎꯔꯤ ꯄ꯭ꯔꯤꯇꯤꯅ ꯅꯨꯄꯤ ꯑꯃꯗꯤ ꯂꯥꯏꯗꯤ ꯐꯤꯁꯨ ꯑꯉꯧꯕ ꯁꯦꯠꯂꯤ ꯑꯩꯒꯤ ꯂꯥꯏꯗꯤ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯁꯨ ꯇꯣꯝꯕꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯕꯣꯛ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯆꯪꯍꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯕꯣꯕꯣꯛ ꯑꯩ ꯐꯖꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯃꯁꯦꯟ ꯃꯔꯥꯡꯅ ꯅꯨꯄꯤ ꯑꯃꯁꯨ ꯎꯏ ꯑꯗꯨꯒ ꯂꯥꯏꯗꯨꯁꯨ ꯎꯏꯌꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯂꯥꯏꯗꯤꯁꯨ ꯎꯏ ꯌꯥꯔꯦ ꯃꯤꯠ ꯄꯥꯡꯉꯣ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯃꯨꯕꯤ ꯇꯣꯟꯗꯣꯟꯕꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯂꯥꯏꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯌꯦ ꯃꯥꯒꯤ ꯂꯥꯏꯗꯤꯗꯣ ꯃꯇꯝ ꯈꯔ ꯅꯈꯣꯏꯒꯤ ꯂꯐꯨ ꯍꯧꯕ ꯂꯩꯔꯕꯗꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯔꯣꯜ ꯈꯔ ꯏꯔꯒ ꯑꯩ ꯄꯤꯔꯛꯀꯦ ꯑꯩ ꯑꯗꯨ ꯍꯥꯏꯔꯒ ꯐꯨꯝꯖꯤꯜꯂꯣ ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯑꯩ ꯅꯣꯏꯗ ꯂꯥꯛꯀꯦ ꯃꯉꯣꯟꯗ ꯌꯦꯠꯂꯤꯕ ꯂꯥꯏꯁꯦ ꯑꯩ ꯈꯩꯗꯣꯛꯄꯤꯔꯒꯦ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕꯤ ꯑꯃꯨꯕꯤ ꯇꯣꯟꯗꯣꯟꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯔꯥꯍꯨꯜ ꯃꯥꯏꯕꯤ ꯑꯃꯨꯕꯤꯕꯨ ꯎꯕꯗ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯃꯥꯏꯕꯤ ꯑꯗꯨ ꯃꯥꯒꯤ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯈꯔ ꯄꯨꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯉꯥꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯄꯨꯊꯣꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯃꯤꯠꯇꯣ ꯎꯏꯁꯜꯂꯣ ꯑꯗꯨꯒ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯤꯡꯕꯗꯣ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯑꯣ ꯄ꯭ꯔꯤꯇꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯈꯜꯂꯤ ꯃꯥꯒꯤ ꯃꯤꯠꯇ ꯃꯤꯒꯤ ꯁꯥꯗꯣꯡꯒꯨꯝꯕ ꯏꯅꯥꯏ ꯇꯩꯕ ꯀꯌా ꯑꯃ ꯎꯔꯝꯃꯤ ꯄ꯭ꯔꯤꯇꯤ ꯃꯗꯨ ꯎꯔꯨꯕꯗ ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯄꯣꯛꯂꯝꯃꯤ ꯃꯥꯒꯤ ꯃꯤꯠ ꯑꯗꯣ ꯁꯠ ꯄꯥꯡꯂꯛꯏ ꯄ꯭ꯔꯤꯇꯤ ꯃꯥꯏꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯈꯧꯔꯤ ꯑꯗꯨ ꯆꯞꯂꯤ ꯑꯗꯨꯒ ꯌꯩꯁꯅꯥꯒꯤ ꯃꯈꯣꯜꯗ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ
ngamgadra tondonbi yesnagi khonjel adu tarakpadagi kibana masado thak thak niklaga ima haina laurai rahul macha priti bu chingthoknaba honai adubu angang aduna ngamlami maibi adu sor thabet thabet holaga masa ngak thoknaba honarai fana kuina muknaraba matungda priti maibi adugi makhong aduda chiktuna magi khongbi adubu charamki maibi adu nabana kanna lauri priti madu hek charaba matungdagi laimaida lektharami maibi amubi anaba adusu khangnaba hotnari mantra sonbasu leplamde yesnagi makhol amadai tabada kiraba akiba makhol amaga loinana makhoigi akoibada noklamlaga mangkhirami tondonbi hidak puthoraktuna maibi aduda taiba khotpa kaya amasu tawri maibi amubi tapna hairai nakhoi karisu awhaba khaluran thawai ado mafam sida la aroi thawai ado achambadi natti chahing chaba hingsabi gumbani aduna migi i chadong pamlibani ima maibi tasingna karisu tawroidra tawroi ima adudi nacha thindokjage asumna haiduna thilamki makhoigi imungdo hojikti karisu tawramde thoiba nongmagi numit amada numit yungba matamni yesna hoigi thongalda thawai nungaitana laami makhoigi lafu marumdagi yesna na chaptharaga lotna jinglai thoiba haifeti uramki thoiba prap changladuna yengi adubu kanasu leibadi uramde thoiba koyeng yengli adubu masen marangna yesna makhoigi sumangda chatpado urami thoiba yesna gi manakta asum inei koubasu leplamde yesna nasu pakhum pidana makhoigi thongalomda chatkirami thoiba yesna bu kauraduna tanarai mafam phana laplakle thoiba machado awaba khara phaurai aduga mana laiba lambisu karino karaidano haibado khanglamde yesna bu yenglaga adumak tanari yesna maning onthokduna chapleptuna leiri thoibana yesna haiduna kaurai yesna mamaido leithorai magi mamai adu mai thabagi karum tawraga leirami aduga hairai da nang aibu ngasisu nungsirebra thoibadi magi wakalda yesna sikre haibase ningsinglude sangsar amada tauduna leiri kaino yesna nangna hairiba wadubo aidi ngasi fauba nangbu yamna nungsiduna hinglibani lao yamda chalase magi thamoida migi minungsi habado khangdrabani khon nauthana moithiam tawraga hairai da aibu nungsirabadi aiga chalase nang masigi lambise chatpa ngamgadra thoiba ngamni haiduna pakhompirai thoibagi mamita lambi ama uri mahak chatke haiduna khongkap ama ani thangbada magi makhutta kanagumba amana pairaga chinglai thoiba leithoktuna yenglai nupa amana mabu chinglami thoiba nupa aduda khanghaudana ngangkhirami nupa aduna tapna hairai tamo nangna tawribase karino haibase tamo khangdraba male yengo tamogi mangda kari leige haibase yengo tamo amuta thoiba leithoktuna yenglai aduga yamna lutharaba lokha ama oirami thoiba kibana mit uisali leithoktuna koyeng yenglakpada mafam ado yamna lapa amukta mana chatriba mafam ama oiramki tamona chingi lambi asida kakiba matamdagi aina tamobu kawraga tanarakpani tamodi tabidana adumak chatli tamose amukta laitin yenghaningi inaw ngasidi nayambagi punsise inawna kanbire inawgi lamanse ai punsigi kaujaro karina bulaman singjaba ngamgani tamo masidi miyoiba amana miyoiba amagi tafum thokpani adu tamo ai tamobu yumphauba thinbigi asumna haiduna thoibabu mayumda thinbirai matang asida life adebi hariba wari asigi mari suba saru mayamda khudol tamba loisanjari wari asigi makata basaru mathangi nimita mayamda amuk soidna puraga lakjagi masigidi mayamdagi kaina nabaya thak nijari pinavirasi